Akisbani Imphal Nolini Devi na pau pajari ahanbada maru iba pau ngarang chukhiba kanbenong na maram oiduna Imphal jiripam lambi gi mafam kayata jingning khaibadagi lambi phaunatre ngachi lungam rai thokhiba jingning khaibagi thodokta mama masa lekhidre me department haidi August ani phauba Manipur yauna awang nungpok raija singda nongchugani Pradhan Mantri Narendra Modi na ngasi New Delhi da pangthokadaba Journey Towards Viksit Bharat thodokpagi mifamda wangangkani amishung UPSC की परीक्षा थागतबा महिरोय अहुम लेखिदबा दुगी इमुंग मनुंगदा लुपा लाख तरा की सेनफम पीरगनी हाइना दिल्ली की उपराज्यपालना लौथोखरे ngarang daki sukiba nong na maram oiraga National Highway Kuntha Taret Imphal jiripam lambi gi tungan mafam singda jingning khaibadagi lambi phaunatre machina maram oiduna gari satok chasinda chauna apan bathokle nong asina maram oiduna None jila da miyam gi mahsa gi punsida chauna akaiba pide Imphal jiripam lambi gi nungba amasung rengpang gi marakta chauna ning khaibagi thodok thokpadagi lambi phaunatre Imphal jiripam lambi gi tongjai mari lambi ngarang ahingdagi takiba kanbenong na maram oiraga jingning khaibadagi lambi sathok chasinda chauna akaiba thokle lambi asiki kesinam kulmaya dasu jingning khaide masina maram oiraga lambi sathok chasinda khudong sadaba kaya mayuknade masigi matang dai khoigi paumina hai ngarang numidangdagi akanba nong chukhivedagi None jila da mausagi punsida chauna khudong chadaba mayuknari National Highway 37 Imphal jiribam lambi gi mafam kayada landslide thoktuna mafam atopa mafamga lambi phaunadre lambi paring asigi nungba amasung rengpang marakta chauna landslide thoktuna hojik lambi paring asida gari kaya panduna leiri nungba amasung kambiron marakta su Laikom lainangna pot purakpa truck ani lambi da panduna leiba maramna gari chathok chasinda apanba piri amaromda Bishnupur Khaupum Rengpang lambi Tongjai Mari lambi All Kasarot haina su khangnaba lambi asidasu Rengpang amasung Tawdaijang marakta lambi phaktuna landslide chauna thoktuna lambi phaunaba yadre electric su mutkibadagi miyamgi punsida chauna khodong sadaba mayuknari Akashvani Imphagi pawgidamak None digi agui kamai Tamenglong jila da ngasi nungalamdai nong kana subadagi singning khaibada mama masa lekhidraba mama masa si jila asigi tabanglong kuldagini haujikna Tamenglong ward number 3 Dimthanlon village leibani haidi Thaudo da imung asigi atopa miyoi amachu soktuna aruba phibam da laikanari Mukhimantri Nongthambam Birena jingning khaibagi thodokta mama masa lekhidaba tuda thamoi chokna awapa phungdorakli Social media da thagatpa warul amada Sri Biren hai phibam thina soktun laikanariba rengchinlun kamai gi awabada aikhoina saruk yari Amarumda aikhoigi jiribam paumina hai thau tanker gari sing yauna pojai puba gari sing Imphal gi damak ngachi ayu jiribam thadokre Gari sing adugi manungda thau puba gari ni phumapan pojai puba gari manga punna gari yangkhai mari security ge kanba cheksil thorang galuinana Imphal lomda thorakre Sri Lakshman Prasad Acharya Manipur gi Rajapal oina hayeng wasak loragani wasak lobagi thoram Imphal gi Raj Bhavan gi Darbar Hall da ayupung mapan makhai da pangthokani Sri Lakshman Prasad Acharya hana Sikkim gi Rajapal oina thabak purami mahangna Assam gi Rajapal oibaga loinana Manipur gi Rajapal gi phamchu puragani Bishnupur jila gi Naran Sena gi labuk amuda changchilakhiba kuki masa ama security force na kankhre Manipur Police Control Room gi cherol amana hai thodok asi tha asiki kuni panda thokibani mahak Naran Sena gi labuk amada changchilakpadagi masak khangdaba singna phaduna pukhibani adubu Police na rescue tawbaga loinana hojek tekta kaitna leidi maki akuppa marol khangdokpa ngamle amadi mari leinaba singda sinanabagi tabak lokatle Amarumda Manipur Police na aina thingkraba lalholo KCP PWG ki kadar ani amadi RPF PLA ki kadar ani ngarang Imphal West jila gi tungan pa mafam singdagi phare makoi Imphal manungi tungan pa mahitam pham sing amadi karbar wala singdagi namduna sel khaibada chenabam yoini hairi Jerul asina makata na hai Thawbal jila ki pesi chinglakdagi yamlaba khujukulai sing phagat pangamle Security force na ngarang chathaki bathi humbata hariba mafam asidagi ICE hand grenade manga SLR magazine ama 40mm lethot cell ama detonator ama smoke cell ama kapayari pa madu kuntaro ICE cartridge tare na chingba yauri
India Meteorological Department hairi August ani phauba Manipur yauna awang nungpuk raija singda nong chugani aduga leibak asigi awang nungsup thangba raija singda su akan be nong churaba yai. Department asina makatan hai Saurashtra, Kutch, Konkan, Goa, Madhya Pradesh, Maharashtra, Chhattisgarh, Karnataka gi khatang basaruk sing amadi samudra mapan sing yauna awang nungpuk raija se Manipur, Nagaland, Mizoram, Tripura, Arunachal Pradesh gi mapam singda August ani phauba akan be nong churaba yai. Tabiriba pausi Akasbani Imphaldagini. Pradhanmantri Narendra Modi nangasi New Delhi da pangthokataba Journey Towards Viksit Bharat mipam haudopagi thoramda wangangani. Tharamasi Union Budget matungi mipamni. Tharamasi Confederation of Indian Industries CII na sinbani. Tharamasi da lebak asigi tungan ba CII Center singdagi think tank sing sarkar amasung industries singi mihut chingchu saruk yakani. Leibak asida uran scheme gi makhada puna lambi sangwa humputara mapan airport marphu manga ka samna handuna thabak chathok chasing gi thabak hore. Airport marphu manga asida helipad tara humdoi amasung water aerodrome ani yauri. Wafam asi Rajya Sabha da Kendra gi Civil Aviation Rajya Mantri Mulidhan Mohalna aiba pakum oina pikibani. Mantri na makhatan hai Kendra Sarkar na leibak asida Greenfield Airport Kunmathoi semgatnaba ayaba pire masigi manungta Greenfield Airport tarani thoidi haukiba chahi tararom asidagi mathau tawba hokre. New Delhi ki All Rajinder Nagar da leba coaching center amada UPSC ki parikha thagadaba mahiroi ahum laikidaba adugi matangda thijinaba Griha Mantralayna committee ama semkhre. Committee asina makoina laikidabagi madam thijinba thaudu atuda mara leba sing khangdok laba tungda asiguma thaudok thokdanaba thaurang lokhatkani. Social media da tharakpa warol amata high committee asina urban affairs mantralay ki additional secretary Delhi Sarkar ki principal secretary home Delhi police ki special commissioner of police fire advisor amadi atai official sing yauri makoi gi report namit kunthani ki manungda pikhatkani amadamda laikidaba UPSC parikha thanaba coaching toba mahiroi sing ki imung manungda lupa lakh tara gi senpam piragani haina Delhi ki upar Rajyapal Binay Kumar Saxena na lauktokre. Indian Railways ki Howrah Mumbai Mail Rail Gadi ki bogi tara nipan gurung chatpada maduda tongba passenger kaya asopan nangkre thaudo asi ngasi ayu angan bada Jharkhand Bandavo amasung Kharsawa Railway Station ani ki manang nangna leiba Porto Breda khungang da thokibani thaudo tra sokraba mioi sing manak nakpa hospital singda pukatuna layengli thaudo thokpam da mi kanbagi thabak sathari amaram da Kerala ki Iduki amati Palakkad jila da jingning khaibagi thaudok da chauna Kudong sadaba mayoknare Pradhanmantri Narendra Modi na awaba taraba singidamak nuwaitaba phungdokli. Sena ki Hunan province ki Khanupok tangba sarukta leiba mafam amada leinang chentharakpagi thaudokta mioi tara manga sire thaudo asi ngarang thokibani mafam aduda akanba nong chubadagi marang nakpasingdagi chentharakpa leinangna lamkoiba singi leifam chafam oiba homestay ama leinangna phumjin khibadagi mioi tara manga adu sikibani haujik mioi kunma thoirom leinangna nanchin khibadagi rescue tobagi thabak makha sathari. Paris Olympic Games Bharat ki Manu Bharkar amasung Sharabjot Singh ki mapangna meter taragi air pistol mixed team da Bharat ki anis bata kaman gi damak ngasi lamba thingnarakani makoina South Korea ki O engine amati Lee Wan Ho ka ngasi numidang wadam lamba tongnakani Games asida Japan sanagi taru lupa ki ani amasung senjeng gi mari puna takamantara ni thoi phangduna khwadi makokta leiri France na sanagi mga lupagi nipan amasung senjeng ki ahum puna takamantara taruk phangduna ani subama phamda leidi People's Republic of China na sanagi mga lupagi mga amasung senjeng ki ani puna takamantara ni toy phangduna ahum subada leidi Bharat na senjeng gi takaman ama phangduna kuntaruk suba maphamda leidi aruiba pau amkhana ngarang chukiba akan benong na maram oituna Imphal jiripam lambi gi mafam kaya da singning khaibetagi lambi phaunadre ngasi longan dai thokiba jingning khaibagi thodokta mama masa lekidre me department hairi August ani phauba Manipur yauna awang nungpuk raija singda nong chugani Pradhanmantri Narendra Modi na ngasi New Delhi da pangthokadaba Journey Towards Viksit Bharat haudopagi mifamda wangangkani amasung UPSC ki parikha thagadaba mahiroi ahum laikidaba adugi imung manungda lupa lakh tara gi senpam piragani haina Delhi ki Upar Rajyapal na lokthokre pauloi jare